Irang asida mateng pangnabani haiduna lambida sel khairibasing amadi logi wangmada tax lawribasing gi mathakta logi matung inna chap-chana thabak loukhatlani haida Chief Minister N Biren ngasi house da phongdokhre ngasi chathakiba assembly mifam gi 0 hour da ukrul AC gi NPF ke MLA Ram Muivana pukhatlakiba wafam ga mari lenana calling attention gi marakta paukhum piraduna Chief Minister na lamdam asida leiriba ima ibel singna lambida sel khaiduna achat awong singda awaba Danaba Miyamda appeal tauki Lalbu sel khairaga thengnaba haunabara haina phongdokladuna Mathau taraklabadi center gi mateng laurakani lausu lauri haiki Dimapur dagi Imphal yorakpagi lambi paringda masa gi property gumna machi yenaraga sel khai thumkhai tawduna lakhibani adubu haujik leiriba charangnaba asi khara pharakpaga National Highway oigera natraga miyamna chatnariba lambida sel khaibada Jenaba Singh chap-chana thengnaragani haibagi thazaba piki Lan chongna bani haibagi namada crisis sigi namada sorok lamjao da mi achat awok da sumaina tax ka khom dana tawraga tawsi yamna loser gidri masi tawinu ba enforcement akogi agency mayamna su hekta lambi dura tawraga pha dana phu dana hakot dana tawmak su hek leiriba situations da nungai jada ba speaker sir hoje karino awar bai khoi dum tawrina center dagi tawri amma dagi tawri State ki people's ki safety security sina khoi gi dimaru ne ba tabu de hoi hana de gi Dimapur de gi Imphal yo ko hono ko sta khoi se my property ki type de yenara ma se lo yenala le ramsa adu ai house sure to gari leiriba situation se kitang mishimina mi ko mira ko ma marak se kitang khang bani yeng bani aduga ai na yada ba pota tawri ba sing du national highway kangpok pi do bi ai Chorchanpur do bi ai Imphal manung do bi anywhere madu de khoi chap-chaba rule of law Hamna na ba koi ek tawgani haisi mai thamjage sir